Kuki militantsing kumtharakpada blank fire tawduna tanthokre. Imphal West District ki Lamsang Police Station gi manungsan na kaugtruk amadi kadangban ani gi marakta layba. Bethel Kuki khunlomdagi ngarang numidang pung taraga minit taraga mangarom taba matamda khulai paiba Kuki militantsing kumtharaktuna thangnana layriba kaugtruk amadi kadangban mitai khulda attack tawna bohonarakpada khul ngakpasing na mangjongna khanglakpadagi blank fire tawduna tanthokre haire. Pawasin hai Bethel khulgi nongsuk maikai wairabna harauthel chingsang parengi sarukta handak khul ngakpa mitai athauba ni laikhidaba mafam adumaktada masing yamlaba afaba makhalgi khulai paiba Kuki militantsing kumtharaktuna mitai khulde attack tawnabagi sangsilakpa langbagi makhol tabadagi khul ngakpa khunjasingna blank fire tawkhe maduda Kuki militantsing adu nongmai amata kaplamdana mafam adu thadokduna khulai thuna satkhi haire. Masigi matungda mafam aduda layriba state amadi Central Security Force ki kangbuna harauthel chingsang pareng na chingbada patrolling satuna akan bangak sen bagi thabak paikhat ki haire.